Pungdi Funipan General Strike Loikrabasu Hayengdagi Education, Health, Electricity, Amadi Water Resources Department Natana, Leingak Deparment Pumba Boycott Tauragani Haina, Campaign for Just and Fair Delimitation, JFT ki convener Jitendra Ningombana Fondo Cray. Wafa Masingasi, Wankai Angom Laikai de Labor World Club ta JFT, Working Committee Chandel Naga People's Organization, Yellow Furup Amadi United Maitei Pangal Committee na Pangthokiba Paugi Mifam Amada Fondo Kibane. Mifamaduda Jitendra Ningombana Hai, JFT na Kaukiba, Numinini ki General Strike ngasi ahing losilagani adumakpu miyamgi iho asigi matungina Leingak pasing na Delhi da chatuna center da taksilugani hairiba se Manipur pumbagi warip lauraga chatpra natraga Leingak asigi cabinet ki warip puduna center da taksingadawribara karamba center gi leader ga unagani haiba amata khanghalamdaba asina miyam da chamamnaba amapok hali maramaduna khongset asi miyam gi apen bu oide asigumlaba fibam kaya asina maramoiraga miyam gi makha tarakpa khongjang ama oina hayengdagi Education, Health, Electricity amadi Water Resources Department natana Leingak Department pumba boycott tawragani amadi ACAC gi leiriba club Mairapai BCSO singna magi AC gi MLS sing unaduna miyamna taliba no NRC no census haiba firep asigi oiba mot launabagi khongjangsu Junction Minase Haiki. Hojik aikuna pangthok sakiba nominini gi oiba aikogi general strike adu horen di loiragani adubo haying karamba makalgi aikogi agitation torkadegi haibadi gi matangda wafum khara thamjarabada aikogi ahanba numita sanction gi general strike adu gi numitu ga mari lenana leiriba leibak sigi Leingak ki maikei press meet ama tawba aikoi thengnajare hairiba press meet adu yamna sangna akoi miyambu leitahan mag leitahan na bona matamda phongdokhiba akoi statement ni adubu ngaibadi makhoina phongdokpada hayeng haibadi ngasi tare ngasi si Delhi de salaga taksilugani habani akpo wahang mana sat ko durbu khongset adu karam makhal gi khongset no Manipur gi Leingak sigi Manipur pumgi warep lawrga sat kibra natraga cabinet mifum phamaga lawkhiba warep bodu puraga taksin goduribra haibadu madu mention tawbide adu no unagduru midu kanano home minister ra prime minister ra adu ka kanano haibusu aikoi mention tawde maduna satkani taksin kani haib khak oibnina aikoi da leibiriba leibak miyamda karibu torokuduna haibagi nunglangba madi aikoi adumda leiri aduna ni aikoi satisfied oide ngarang miyamna haibida kari thajaba thambibra aikoi thajaba thamde haibuduni